Matamgi Manipuri Wari channel asibu tabiriba khwai pumnamakpu taramnokchari ngasi muglobirasi love requite kuntrani bansu batangka athoibi icham chamna mitsnaduda kajal parap thari chinbalduna nude color gi lipstick amasu tairibani nahan khai ke kitaba mongdani keriba samna icham chamna binilon sinduna furit sky blue machugi ama litladuna amadi phanek setladuna khungup khitang wang mitong laga lakpani adudani miyamna yengnariba nahan makhaidi aduguma firoldo masana fawba hainaramdabani athoibi karisu hairamdana class manungda changsinduna kanagasu phaminadana mathanta phamkhre kanagasu kauna ngangna rudri ma ubada mi singdo magi maramda chibon wari sanaba haunarakle asibu athoibi dura Mani seliba firol se amuktu setkidre mawong amani magi hanagi licha sajatubu hongkhra maline nupi amana magi Twitter Instagram Facebook singdo amuk check tawrabada loina anauba updates tawraktabaduda hoine magi Twitter singse amta anauba update tawrakte hanadi pung khudingi minute khudingi update am tawbani onthokna sense tawramdra mamangi second semester gi exam phawbada asumna tawkidabani masine gyan tarakpa haise mana sumaina gyan taraklise phai haini adubu somiga premiga di taroklise yo boris sumayamna leiriba jaga da changsilaktuna madi wari sanariba singse taraduna koyeng yengbada laisnana kaino nangna koileleraga yengiduba ure borisu athoibigi saktamdo boris thazaba magaloinana akhoi batch da miyano bo changpro adagi sibu newcomer mandra hey kamaina third sems da anoba changturige mase munna yengo kana mange do boris munna yenglubada athoibi oirambadida famlambadagi fanlauna chongkhatladuna oima kaino tuga chungi kain tawside pra olame leisna su pairapna maubada mu henjleiro aduinate asidi yam thino olame yengone noidi khongrok selaga lai yengo phaneka selaga pura champutta lai sidabu ngakte haigiro josna mo aidi mana tawrise thajidida abena mo hey nupanu na khangoi ai athoibise munna khanglabani mana tarok liba mongse sumyengo hana tawkhiba singduna ikaiduna kaubani ngamda kirup yenglise yengo tu adubu aidi nuksiyudi yadre he tamthinna mo hoi aduni mana hana tawriduga ngasisiga pura contrast ni premna pharise mana sumain taroklise faramni yengo adalagliba mamanabi ani sidi change tawrengo garang nahan thamagi mamangda parda fabada yaukibani duda moyani su yauribani minasu abihoiga fambanate tongana family athoibinasu mina ko bangamdre minana nokfe tawna athoibigi manakta changsilaklaga athoibi nokfe tawna kai haigi mina na kai haisigi khalingaida athoibina mina ai nangubada kai haidino haifam khangdida kari tawrage nangonda ina haikiba singdo aibu warauganuko ai matam kharadi karamba sangsara leramino haiba ai khangdi nangna sumaina tawrakani haiba ai thajide adubu yam nugai nangna sumna tarakpase ado somi hoigadi pau faunaribra faunadida moidi hanagi adumne leriba ai moiga puningdre asengba thoi nang hanaga kemta manadre athoi bisu nokfet tawna mina hanugumna nangai punse ai nangonda athiba wahaisu hairi hai ai kemta khande ko se adi saruk hanagi hamu adum loine se Jairaktuda somiga premiga su makoyani gi manakta changsilaktuna athoibia nangna seliba dress yam thuna hongdoklucho aduga nanga phaminari manupisina yam paktabi maudu natro premina somu asengba yam wai kari karamba firol no selidubo nangmu ngarbo aduk chapana firol dubo selidubo kaigino athoibi su sauningna premi nangna ngalidub kanadano nangna hariba tawribudubu karino aina kari tawrage nangna nganglidubo premi nang nasana hana karamba imung karamba fibam dagi horke habidi yung
ꯑꯌꯨꯕ ꯈꯨꯗꯤꯡꯒꯤ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯈꯠꯅꯕ ꯍꯧꯔꯤꯁꯦ ꯑꯩ ꯌꯥꯎꯗ꯭ꯔꯗꯤ ꯅꯣꯏꯁꯦ ꯂꯩꯕ ꯉꯝꯗ꯭ꯔꯕꯣ? ꯆꯩꯔꯛ ꯑꯗꯨꯗ ꯑꯣꯖꯥ ꯆꯪꯁꯤꯜꯂꯛꯄꯗ ꯁꯣꯃꯤꯒ ꯄ꯭ꯔꯦꯃꯤꯒ ꯁꯥꯎꯅꯤꯡꯅ ꯃꯈꯣꯏꯒꯤ ꯐꯝꯐꯝꯗ ꯐꯝꯈ꯭ꯔꯦ꯫ ꯑꯊꯣꯏꯕꯤꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯆꯤꯕꯣꯟ ꯉꯥꯡꯅꯔꯛꯄꯗꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯇꯩꯁꯤꯡꯁꯨ ꯇꯥꯔꯗꯨꯅ ꯉꯛꯄ ꯑꯃꯗꯤ ꯑꯣꯏꯅꯔꯤ꯫ ꯃꯦꯃꯤꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯑꯅꯥꯕꯁꯤꯡ ꯌꯦꯡꯂꯨꯔꯒ ꯉꯥꯏꯍꯥꯛ ꯃꯥꯒꯤ ꯔꯨꯝꯗ ꯄꯣꯊꯥꯔꯤ꯫ ꯐꯣꯟꯗꯨ ꯄꯥꯏꯗꯨꯅ ꯀꯣꯛꯂꯦꯟ ꯊꯥꯔꯤꯕ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ, ꯑꯗꯨꯃꯛꯄꯨ ꯄꯥꯏꯔꯛꯇ꯭ꯔꯕꯗ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯖꯩ꯫ ꯐꯣꯟꯗꯣ ꯑꯃꯨꯛ ꯊꯝꯂꯗꯨꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯑꯥꯏꯄꯦꯗꯇꯨ ꯄꯥꯏꯔꯗꯨꯅ ꯃꯥꯅ ꯌꯦꯡꯂꯤꯕ ꯄꯦꯁꯦꯟ ꯑꯗꯨꯒꯤ ꯍꯤꯁꯇ꯭ꯔꯤ ꯌꯦꯡꯂꯤꯉꯩ ꯀꯣꯛꯂꯦꯟ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ꯫ ꯐꯣꯟꯗ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯣꯜꯗ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ? ꯍꯜꯂꯣ, ꯀꯔꯤ ꯂꯩꯔꯒꯦ? ꯁꯨꯝ ꯇꯧꯔꯛꯄꯅꯦ꯫ ꯑꯣ, ꯑꯩ ꯉꯁꯥꯏ ꯐꯣꯟ ꯄꯥꯏꯗ꯭ꯔꯤꯗꯣ ꯃꯤꯇꯤꯡ ꯇꯧꯔꯨꯕ꯫ ꯑꯣ, ꯂꯣꯏꯔꯕꯣ? ꯂꯣꯏꯔꯦ, ꯀꯥꯗ ꯆꯪꯁꯤꯜꯂꯦ꯫ ꯑꯗꯨ ꯀꯣꯛꯂꯦꯟ, ꯍꯣꯔꯦꯟ ꯑꯝꯇ ꯎꯅꯁꯦ, ꯌꯥꯔꯣꯏꯗ꯭ꯔꯣ? ꯍꯣꯏ, ꯌꯥꯕꯨꯗꯤ ꯌꯥꯏ, ꯑꯗꯨꯗ ꯅꯪꯒꯤ ꯋꯥꯅꯤ, ꯑꯩꯒꯤꯗꯤ ꯀꯩꯁꯨꯝ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯍꯣꯏ, ꯑꯗꯨ ꯀꯣꯛꯂꯦꯟ, ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃꯗꯤ ꯍꯥꯏꯅꯤꯡꯉꯤ꯫ ꯀꯩ ꯋꯥꯅꯣ? ꯅꯪꯅ ꯑꯊꯣꯏꯕꯤꯒ ꯆꯠꯄꯗꯣ ꯀꯌꯥ ꯆꯠꯃꯤꯟꯅꯅꯤꯡꯗꯕ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯁꯨꯝ ꯑꯩꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ, ꯑꯗꯨ ꯑꯉꯥꯡꯗꯣ ꯀꯩꯅꯣꯝ ꯇꯧꯋꯦꯅ ꯑꯗꯨꯒꯤꯅꯤ꯫ ꯍꯣꯏꯁꯦ, ꯑꯃꯕꯨ ꯑꯣꯏꯔꯦ, ꯑꯩ ꯊꯕꯛ ꯂꯩꯔꯦ, ꯊꯝꯃꯒꯦ꯫ ꯃꯦꯃꯤ ꯐꯣꯟ ꯊꯝꯖꯤꯜꯂꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯗꯨꯅ꯫ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕ ꯋꯥꯗꯨꯕꯣ? ꯑꯩꯁꯦ ꯆꯦꯂꯦꯟꯖ ꯀꯥꯕꯤꯁꯨ ꯇꯥꯔꯅꯤ꯫ ꯑꯗꯨꯒ ꯀꯩꯅꯣ ꯀꯣꯛꯂꯦꯟꯅ ꯈꯜꯂꯝꯗꯣꯏꯁꯤꯕꯣ? ꯑꯁ, ꯀꯣꯛꯀ ꯆꯥꯏꯔꯦ ꯑꯩ꯫ ꯀꯣꯛꯂꯦꯟ ꯐꯥꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯐꯣꯟꯗꯨꯗ ꯌꯦꯡꯂꯗꯨꯅ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯄꯤꯔꯥꯡ ꯆꯦꯟꯊꯔꯛꯏ꯫ ꯃꯥ, ꯅꯆꯥ ꯌꯥꯝꯅ ꯋꯥꯔꯦ, ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯑꯩꯕꯣ? ꯐꯝꯕ ꯉꯝꯂꯛꯇꯕꯗꯒꯤ ꯀꯥꯗꯨꯗ ꯂꯩꯔꯤꯕ ꯁꯣꯐꯥꯗꯨꯅ ꯉꯥꯏꯍꯥꯛ ꯍꯤꯞꯂꯤ꯫ ꯆꯥꯛꯂꯤ ꯊꯃꯣꯏ ꯅꯨꯡꯁꯤꯗ ꯉꯁꯤꯁꯨ ꯈꯥꯡꯂꯤ ꯆꯩꯅꯥ ꯀꯌꯥ, ꯂꯣꯏꯕ ꯅꯥꯏꯔꯔꯣꯏꯗꯕ ꯄꯨꯟꯁꯤꯒꯤ ꯆꯩꯅꯥ ꯀꯌꯥ꯫ ꯁꯣꯝꯗ ꯔꯦꯅꯨꯁꯨ ꯈꯥꯕꯒꯤ ꯀꯥꯗꯒꯤ ꯐꯤ ꯑꯃꯣꯠꯄ ꯈꯟꯕ ꯁꯥꯗꯨꯅ ꯊꯤꯔꯤ ꯍꯨꯝꯂꯤ ꯃꯥꯒꯤ ꯑꯔꯣꯟꯕ ꯀꯌꯥꯁꯤꯡꯗꯨ꯫ ꯃꯜꯂꯕ ꯗ꯭ꯔꯣꯋꯔ ꯑꯃ ꯊꯦꯡꯅꯗꯨꯅ ꯍꯥꯡꯗꯣꯛꯇꯨꯅ ꯆꯦꯁꯤꯡ ꯑꯗꯨ ꯌꯦꯡꯂꯤ꯫ ꯁꯀꯤꯔꯥꯁꯨ ꯀꯥꯗꯨꯗ ꯆꯪꯁꯤꯜꯂꯛꯄꯗ ꯃꯈꯣꯏꯒꯤ ꯑꯔꯣꯟꯕ ꯀꯥꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯔꯦ ꯈꯪꯕꯗꯒꯤ ꯆꯪꯁꯤꯜꯂꯛꯄꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇ ꯂꯩꯔꯝꯗꯕꯗꯨꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯤ꯫ ꯔꯦꯅꯨꯁꯨ ꯗ꯭ꯔꯦꯁꯤꯡ ꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯗꯨꯗ, ꯔꯦꯅꯨ, ꯅꯪ ꯑꯣꯏꯔꯦ? ꯑꯩꯗꯤ ꯀꯅꯥ ꯃꯥꯜꯂꯨꯔꯦ? ꯑꯩꯅꯦ, ꯀꯩ ꯇꯧꯔꯒꯦ ꯏꯄꯥ ꯄꯥꯈꯠꯂꯤꯗꯨꯕꯣ? ꯀꯩꯁꯨ ꯇꯧꯗꯦꯗ, ꯑꯗꯨ ꯅꯪꯁꯨ ꯉꯥꯏꯍꯥꯛꯇꯤ ꯄꯣꯊꯥꯎꯗꯅ꯫ ꯔꯦꯅꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ, ꯍꯣꯏ, ꯁꯤ ꯐꯤꯁꯤꯡꯁꯦ ꯁꯨꯔꯒ ꯄꯣꯊꯥꯔꯒꯦ꯫ ꯔꯦꯅꯨ ꯊꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯗꯨꯅ ꯐꯤꯁꯤꯡꯗꯨ ꯋꯥꯁꯤꯡ ꯃꯦꯆꯤꯟꯗ ꯍꯥꯞꯂꯗꯨꯅ ꯊꯨꯅ ꯃꯥꯒꯤ ꯀꯥ ꯆꯪꯁꯤꯟꯗꯨꯅ ꯊꯣꯡꯗꯨ ꯂꯣꯛ ꯇꯧꯁꯤꯟꯗꯨꯅ ꯍꯧꯖꯤꯛ ꯀꯥꯞꯈꯤꯕ ꯐꯣꯇꯣꯁꯤꯡꯗꯨ ꯌꯦꯡꯂꯗꯨꯅ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡꯗ ꯊꯥꯈ꯭ꯔꯦ꯫ ꯔꯦꯅꯨ ꯃꯥꯅ ꯀꯥꯞꯂꯤꯕ ꯐꯣꯇꯣꯁꯤꯡꯗꯨ ꯑꯃꯨꯛ ꯍꯜꯂꯒ ꯌꯦꯡꯂꯨꯕꯗ ꯈꯥꯕꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛꯁꯤ ꯃꯤꯌꯥꯝꯅ ꯌꯥꯗꯕ ꯊꯕꯛ ꯉꯥꯛꯇ ꯑꯣꯏꯔꯝꯕꯗꯨꯗ ꯉꯛꯂꯤꯕꯅꯤ꯫ ꯁꯣꯝꯗꯅ ꯀ꯭ꯂꯥꯁ ꯂꯣꯏꯗꯨꯅ ꯀꯦꯟꯇꯤꯟꯗ ꯑꯆꯥꯄꯣꯠ ꯆꯥꯕꯒꯤ ꯐꯝꯂꯤꯕꯅꯤ꯫ ꯕꯣꯔꯤꯁꯇꯤ ꯑꯊꯣꯏꯕꯤꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯉꯛꯃꯟꯈꯤꯕꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯃꯥꯏ ꯂꯩꯗꯨꯅ ꯌꯦꯡꯕꯗꯨꯗ ꯂꯩꯁꯅꯥꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯂꯩꯁꯅꯥ ꯕꯣꯔꯤꯁꯀꯤ ꯃꯑꯣꯡꯗꯨꯗ ꯁꯥꯎꯅꯤꯡꯅ ꯃꯀꯣꯛꯇ ꯀꯛꯁꯤꯍꯜꯂꯛꯏ꯫ ꯑꯌꯣ, ꯀꯩꯅꯣ ꯅꯪꯅ ꯀꯛꯁꯤꯒ ꯍꯜꯂꯛꯏꯗꯦ? ꯉꯁꯥꯏꯗꯒꯤ ꯑꯩꯁꯨ ꯌꯦꯡꯒꯦ ꯌꯥꯎꯅ ꯌꯦꯡꯕꯅꯤ꯫ ꯀꯩꯅꯣꯕ ꯅꯪꯅ ꯇꯧꯔꯤꯁꯦ? ꯅꯪꯒꯤꯁꯦ ꯑꯊꯣꯏꯕꯤꯁꯦ ꯑꯃꯨꯛ ꯄꯥꯝꯂꯛꯄꯒꯤ ꯋꯥꯔꯣ? ꯍꯩ, ꯅꯠꯇꯦ, ꯀꯩꯅꯣ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯊꯥꯖꯗꯕ ꯌꯦꯡꯂꯤꯅꯤ, ꯑꯩꯕꯨ ꯃꯤꯠ ꯉꯥꯎꯕꯒ ꯇꯥꯍꯜꯂꯤ꯫ ꯇꯝꯊꯤꯟꯅ, ꯂꯩꯁꯅꯥ, ꯑꯁꯦ ꯃꯃꯤꯠ ꯌꯥꯝ ꯌꯥꯝꯕꯅꯤꯀꯣ꯫ ꯌꯥꯝꯕꯩꯅꯤ ꯑꯩꯅ ꯇꯠꯇꯅ ꯈꯟꯅꯩꯁꯦ꯫ ꯕꯣꯔꯤꯁꯅ ꯑꯃꯨꯛ, ꯑꯣ ꯇꯣꯝ, ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯁꯤꯕꯤꯔꯤꯕ ꯏꯔꯥꯜꯁꯤꯡꯁꯤꯕꯨ ꯀꯔꯤꯅꯣꯃꯤ, ꯀꯩꯅꯣ ꯈꯪꯗꯦ꯫ ꯁꯣꯝꯗꯁꯨ ꯀꯤꯁꯟꯁꯨ ꯑꯊꯣꯏꯕꯤꯗ ꯆꯦꯞꯊ ꯌꯦꯡꯂꯤꯕꯅꯤ ꯃꯌꯥꯝꯅ ꯍꯥꯏꯅꯕꯁꯤꯡꯗꯨ ꯆꯨꯝꯂꯕ꯭ꯔꯥ ꯍꯥꯏꯗꯅ꯫ ꯑꯊꯣꯏꯕꯤꯗꯤ ꯀꯅꯥꯕꯨꯁꯨ ꯍꯟꯅ ꯌꯦꯡꯂꯨꯗꯦ, ꯃꯤꯅꯥꯒ ꯂꯣꯏꯅꯅ ꯂꯩꯔꯤ꯫ ꯃꯤꯅꯥ, ꯑꯩ ꯋꯥ ꯑꯝꯇ ꯍꯪꯒꯦꯅꯦ꯫ ꯀꯩ ꯋꯥꯅꯣ? ꯀꯣꯟꯅ ꯍꯪꯂꯒꯦ꯫ ꯃꯤꯅꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ, ꯅꯪꯒꯤꯁꯦ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯔꯝꯗ ꯍꯪꯒꯦ ꯇꯧꯔꯤꯔꯣ? ꯑꯩꯒꯤ ꯅꯨꯄꯥꯒ ꯈꯥꯏꯅꯕ ꯆꯍꯤ 4ꯃꯨꯛ ꯁꯨꯔꯦ꯫ ꯑꯩ ꯃꯉꯣꯟꯗꯁꯨ ꯋꯥꯍꯩ ꯑꯃꯠꯇ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗꯦ, ꯑꯩꯅ ꯃꯇꯤꯛ ꯆꯥꯗꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯨꯕꯅ꯫ ꯃꯤꯅꯥ, ꯑꯩ ꯂꯥꯟꯈ꯭ꯔꯦ, ꯁꯣꯏꯈ꯭ꯔꯦ, ꯅꯪ ꯁꯥꯎꯅꯨꯀꯣ꯫ ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣ? ꯑꯩ ꯁꯥꯎꯗꯦꯗ꯫ ꯑꯗꯣ ꯐꯔꯦ, ꯑꯩꯁꯨ ꯆꯠꯂꯒꯦ, ꯊꯕꯛ ꯂꯩꯍꯧꯏ꯫ ꯍꯣꯏ, ꯀ꯭ꯂꯥꯁꯇ ꯇꯥꯛꯄꯁꯤꯡꯗꯣ ꯍꯣꯔꯦꯟ ꯊꯥꯕꯤꯔꯛꯀꯦ, ꯅꯝꯕꯔ ꯄꯤꯔꯛꯑꯣ, ꯍꯥꯟꯅꯒꯤꯗꯣ ꯑꯗꯨꯝ ꯄꯥꯏꯔꯤꯕꯣ? ꯄꯥꯏꯗ꯭ꯔꯦ, ꯅꯪꯒꯤ ꯑꯣꯏꯅ ꯍꯥꯏꯔꯛꯑꯣ, ꯑꯩ ꯑꯗꯨꯝ ꯄꯥꯎ ꯍꯥꯏꯔꯛꯑꯒꯦ꯫ ꯑꯊꯣꯏꯕꯤꯅ ꯃꯤꯅꯥꯒꯤ ꯅꯝꯕꯔꯗꯨ ꯂꯧꯔꯗꯨꯅ ꯀꯦꯟꯇꯤꯟ ꯂꯣꯝꯗꯒꯤ ꯀꯅꯥꯁꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯊꯣꯛꯈꯤꯕꯗꯨ ꯀꯤꯁꯟꯅ ꯇꯥꯟꯅꯔꯛꯏ꯫ ꯀꯤꯁꯟꯅ, ꯑꯊꯣꯏ,
ꯑꯊꯣꯏꯕꯤ ꯀꯤꯁꯟꯅ ꯀꯧꯔꯛꯄꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯩ ꯍꯥꯏꯒꯦ ꯀꯤꯁꯟ? ꯅꯪ ꯑꯊꯣꯏꯕꯤ? ꯍꯣꯏ ꯑꯩ ꯃꯥꯅꯦ꯫ ꯑꯩ ꯌꯥꯝ ꯊꯥꯖꯗꯦꯗ ꯅꯪꯅ ꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ꯫ ꯀꯤꯁꯟ ꯑꯩ ꯅꯐꯝꯗ ꯋꯥ ꯈꯔ ꯁꯦꯡꯗꯣꯛꯀꯦ ꯈꯟꯕꯅꯤ꯫ ꯑꯩꯅꯁꯨ ꯅꯐꯝꯗ ꯀꯧꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯂꯥꯜꯂꯨꯕꯅ꯫ ꯀꯔꯤ ꯋꯥꯅꯣ? ꯀꯤꯁꯟ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯈꯤꯕ ꯇꯧꯈꯤꯕꯁꯤꯡꯗꯣ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ꯫ ꯏꯔꯥꯜ ꯃꯌꯥꯝꯁꯤꯅ ꯅꯐꯝꯗ ꯀꯧꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯍꯣꯏ ꯀꯔꯤ ꯁꯥꯎꯗꯣꯏꯅꯣ ꯑꯩ ꯀꯩꯁꯨ ꯋꯥꯔꯧꯗꯦꯗ꯫ ꯑꯗꯨꯕꯨ ꯅꯪꯅ ꯁꯨꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯁꯦ ꯁꯤꯃꯨꯛ ꯍꯔꯥꯎꯕ ꯂꯩꯇꯦ꯫ ꯑꯩꯁꯨ ꯌꯥꯝꯅ ꯍꯔꯥꯎꯋꯦ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯃꯇꯥꯡ ꯆꯥꯕꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ꯫ ꯑꯊꯣꯏꯕꯤ ꯀꯔꯤ ꯃꯃꯥꯏ ꯂꯩꯊꯣꯛꯂꯗꯨꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯀꯣꯛꯂꯦꯟ ꯐꯥꯕꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯆꯪꯗ꯭ꯔꯤꯉꯩꯗ KFC ꯌꯣꯟꯐꯝꯗꯒꯤ KFC ꯂꯩꯔꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯊꯨꯅ ꯐꯤꯔꯣꯜꯗꯣ ꯍꯣꯡꯂꯗꯨꯅ ꯂꯨꯌꯨꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯨꯌꯨꯝꯕꯤ ꯀꯥꯏꯗ ꯂꯩꯒꯦ? ꯑꯊꯣꯏꯕꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯂꯨꯌꯨꯝꯕꯤꯁꯨ ꯊꯣꯛꯂꯛꯏ꯫ ꯑꯩ ꯉꯥꯏꯍꯥꯛ ꯎꯏꯔꯨꯕꯅꯤ ꯀ꯭ꯂꯥꯁꯄꯨ ꯅꯨꯡꯉꯥꯏꯔꯛꯄ꯭ꯔꯣ? ꯅꯨꯡꯉꯥꯏꯔꯦ ꯂꯥꯛꯑꯣ ꯑꯆꯥꯄꯣꯠ ꯆꯥꯁꯦ KFC ꯆꯥꯁꯦ꯫ ꯏꯆꯦꯁꯤꯡꯗꯤ? ꯂꯣꯏꯅ ꯎꯏꯍꯧꯔꯤꯌꯦ꯫ ꯑꯗꯣ ꯑꯊꯣꯏ ꯁꯔꯗꯣ ꯆꯥꯛ ꯆꯥꯈꯤꯗꯕꯅꯤ꯫ ꯀꯩꯒꯤ ꯃꯥꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯕ? ꯑꯣꯐꯤꯁ ꯊꯦꯡꯉꯦ ꯍꯥꯏꯌꯦ ꯑꯗꯨꯅꯅꯦ꯫ ꯁꯔ ꯆꯥꯈꯤꯗ꯭ꯔꯁꯨ ꯅꯣꯏꯗꯨꯗꯤ ꯆꯥꯈꯤꯕ꯭ꯔꯣ? ꯆꯥꯈꯤꯗ꯭ꯔꯦ ꯏꯕꯦꯝꯃ ꯑꯗꯨꯅꯅꯦ ꯑꯩꯅ ꯃꯊꯥ ꯁꯥꯔꯤꯁꯦ ꯀꯩ ꯆꯥꯔꯝꯗꯣꯏꯅꯣ? ꯂꯣꯏꯔꯦꯍꯦ ꯏꯕꯦꯝꯃ ꯄꯥꯈꯠ ꯆꯥꯎꯕꯤ ꯀꯦꯟꯇꯤꯟꯗ ꯑꯗꯨꯝ ꯆꯥꯔꯝꯅꯤ ꯂꯥꯛꯑꯁꯦ ꯆꯥꯁꯦ꯫ ꯍꯥꯏꯅꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯑꯊꯣꯏꯕꯤꯒꯤ ꯀꯣꯜ ꯑꯃ ꯂꯥꯛꯄꯗꯨꯗ ꯌꯦꯡꯂꯨꯕꯗ ꯀꯣꯛꯂꯦꯟ ꯑꯣꯏꯔꯝꯕꯗꯨꯗ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯗꯨꯅ ꯀꯥ ꯑꯃꯗ ꯆꯦꯟꯁꯤꯟꯗꯨꯅ ꯀꯣꯜꯗꯨ ꯔꯤꯁꯤꯞ ꯇꯧꯏ꯫ ꯍꯜꯂꯣ? ꯅꯪ ꯅꯊꯟꯗ ꯆꯥꯕ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯁꯨ ꯆꯥꯗꯕ? ꯗꯗꯥ ꯑꯁꯦꯡꯕꯒꯤ ꯅꯪ ꯀꯩꯝꯇ ꯆꯥꯗ꯭ꯔꯕꯣ ꯍꯥꯏꯁꯦ? ꯆꯥꯗꯤꯌꯦ ꯆꯥꯔꯗꯤ ꯐꯣꯟ ꯇꯧꯔꯛꯈꯤꯗ꯭ꯔꯣ? ꯀꯦꯟꯇꯤꯟꯗꯒꯤ ꯂꯩꯔꯒ ꯆꯥꯕ ꯀꯩꯗꯧꯒꯦ? ꯀꯦꯟꯇꯤꯟꯗꯩꯗꯣ ꯍꯥꯎꯇꯤꯌꯦ ꯑꯗꯨꯅꯅꯦ ꯅꯪꯅ ꯊꯣꯡꯂꯒ ꯄꯨꯔꯛꯑꯣ꯫ ꯑꯁ ꯍꯣꯏ ꯍꯣꯏ꯫ ꯑꯊꯣꯏꯕꯤ ꯊꯨꯅ ꯊꯣꯛꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯁꯤꯟꯗꯨꯅ ꯆꯥꯅꯕ ꯁꯦꯝꯂꯤꯕꯅꯤ꯫ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯇꯧꯕꯤꯔꯤ꯫ ꯃꯥꯒꯤ ꯃꯑꯣꯡꯗ ꯁꯣꯝꯗꯗꯤ ꯌꯦꯡꯂꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ꯫ ꯆꯧꯀꯤꯗꯥꯔ ꯆꯪꯁꯤꯜꯂꯛꯄꯗ ꯀꯣꯛꯂꯦꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯇꯥꯗ? ꯁꯔ ꯐꯥꯏꯜ ꯈꯔ ꯊꯝꯕ ꯂꯥꯛꯆꯕꯅꯤ꯫ ꯑꯣ ꯐꯔꯦ ꯐꯔꯦ ꯊꯝꯃꯝꯃꯣ꯫ ꯁꯣꯝꯗꯅ ꯑꯊꯣꯏꯕꯤ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯁꯦꯝꯕ ꯂꯣꯏꯔꯗꯨꯅ ꯇꯤꯐꯤꯟ ꯑꯃꯗ ꯍꯥꯞꯂꯗꯨꯅ ꯍꯦꯗ ꯑꯣꯐꯤꯁꯇ ꯂꯥꯛꯂꯤ꯫ ꯁꯔ ꯀꯣꯛꯂꯦꯟ ꯐꯥꯕꯒꯤ ꯀꯥꯁꯦ ꯀꯔꯣꯝꯗꯅꯣ? ꯀꯔꯤ ꯃꯇꯥꯡꯒꯤ ꯎꯅꯕꯤꯒꯗꯕꯅꯣ? ꯀꯔꯤ ꯈꯨꯝꯁꯤꯒꯦ ꯈꯜꯂꯤꯉꯩꯗ ꯀꯣꯛꯂꯦꯟ ꯐꯥꯕ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅꯅ ꯔꯤꯁꯦꯞꯁꯟ ꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯀꯔꯤ ꯂꯩꯔꯦ? ꯁꯔꯒ ꯎꯅꯒꯦ ꯍꯥꯏꯕ ꯃꯦꯝꯁꯤꯅ꯫ ꯑꯣ꯫ ꯀꯣꯛꯂꯦꯟ ꯐꯥꯕ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯆꯪꯈꯤꯕꯗꯨꯗ ꯑꯊꯣꯏꯕꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯗꯨꯃꯛꯄꯨ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯤ꯫ ꯃꯦꯝ ꯁꯔꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯆꯪꯈꯤꯕꯁꯦ ꯁꯔꯒ ꯎꯅꯕ ꯌꯥꯔꯦꯅ ꯁꯥꯏꯟ ꯄꯤꯔꯝꯃꯤꯅꯤ ꯆꯪꯕꯤꯔꯣ꯫ ꯑꯊꯣꯏꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯊꯣꯏꯕꯤ ꯆꯪꯈꯤꯕꯗꯨꯗ ꯆꯦꯞꯊꯔꯒ ꯌꯦꯡꯂꯨꯕꯗ ꯇꯤꯐꯤꯟ ꯄꯥꯏꯔꯒ ꯂꯩꯔꯝꯕꯗꯨꯗ ꯆꯤꯡꯅꯅ ꯌꯦꯡꯂꯤꯉꯩꯗ ꯊꯕꯛ ꯇꯧꯕ ꯁ꯭ꯇꯥꯐ ꯑꯃꯁꯨ ꯃꯥꯅ ꯇꯧꯔꯤꯕꯗꯨꯗ ꯌꯦꯡꯁꯤꯜꯂꯤ꯫ ꯅꯨꯄꯤ ꯑꯗꯣ ꯁ꯭ꯇꯥꯐ ꯑꯃ ꯆꯪꯁꯤꯜꯂꯛꯄꯗ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯑꯣꯏꯃ ꯀꯩꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏꯗꯨꯕꯣ? ꯅꯪꯅ ꯆꯦꯞꯊ ꯌꯦꯡꯂꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯇꯨ ꯑꯁꯤꯗ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯆꯪꯈ꯭ꯔꯤꯕꯁꯦ ꯁꯔꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯃꯥꯟꯕ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯔꯥ ꯍꯥꯏꯁꯦ? ꯍꯣꯏ ꯃꯤ꯫ ꯍꯩꯠ ꯑꯣꯏꯔꯝꯃꯣꯏꯍꯦ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯃ ꯀꯣꯏꯅꯩꯌꯦꯅ ꯍꯥꯏꯕꯅꯤ ꯀꯔꯤꯅꯣ? ꯑꯊꯣꯏꯕꯤ ꯇꯦꯕꯜꯗꯨꯗ ꯇꯤꯐꯤꯟꯗꯨ ꯊꯝꯂꯗꯨꯅ ꯁꯦ ꯆꯥꯔꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁ ꯏꯟꯕꯤꯔꯔꯣꯏꯗ꯭ꯔꯣ? ꯀꯥꯏꯗꯒꯤ ꯏꯟꯕꯤꯕꯅꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦꯕ꯫ ꯀꯣꯛꯂꯦꯟ ꯐꯥꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯊꯨꯅ ꯆꯪꯁꯤꯜꯂꯒ ꯃꯈꯨꯠꯇꯨ ꯐꯥꯔꯗꯨꯅ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯤ꯫ ꯗꯗꯥ ꯉꯥꯎꯔꯕꯣ ꯀꯩꯅꯣ? ꯉꯥꯎꯔꯦ꯫ ꯑꯁ ꯁꯦ ꯊꯥꯗꯣ ꯏꯀꯥꯏꯖꯩ ꯍꯥꯏꯕꯅꯤ꯫ ꯏꯀꯥꯏꯕ ꯐꯅꯕ ꯃꯟꯇ꯭ꯔ ꯀꯥꯕꯤꯌꯨꯔꯥ? ꯌꯥꯔꯦꯍꯦ ꯀꯩꯒꯤꯅꯣ ꯆꯥꯛ ꯆꯥꯗꯅ ꯊꯕꯛ ꯆꯠꯂꯤꯗꯨꯕꯣ? ꯀꯦꯟꯇꯤꯟꯗꯩꯁꯨ ꯆꯥꯗꯦ ꯍꯥꯏ ꯅꯕꯨꯛꯇꯣ ꯄꯠꯂꯅꯤꯌꯦ꯫ ꯍꯣ ꯄꯨꯛ ꯄꯠꯇꯅꯕ ꯅꯪꯅ ꯄꯨꯍꯜꯂꯛꯏꯁꯤꯅꯤ꯫ ꯅꯪꯅ ꯉꯟꯇꯥꯅ ꯀ꯭ꯂꯥꯁ ꯆꯠꯈ꯭ꯔꯕꯅꯤꯅ ꯑꯩꯗꯤ ꯑꯗꯨꯝ ꯆꯥꯍꯧꯗ꯭ꯔꯦ꯫ ꯃꯣꯏꯅ ꯊꯣꯡꯕ ꯊꯥꯛꯄꯗꯣ ꯆꯥꯅꯤꯡꯗꯦꯕ ꯅꯪꯅ ꯊꯣꯡꯕꯅ ꯍꯥꯎꯋꯦꯕ꯫ ꯌꯥꯔꯦꯁꯦ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯑꯣꯏꯅ ꯁꯦꯝꯂꯒ ꯄꯨꯔꯛꯄꯅꯤ ꯆꯥꯕꯤꯔꯣ꯫ ꯑꯩ ꯁꯤꯗꯒ ꯀꯨꯏꯅ ꯂꯩꯕ ꯇꯜꯂꯦ ꯑꯃꯨꯛ ꯅꯣꯏ ꯃꯌꯥꯝꯁꯤꯅꯅꯦ ꯚꯥꯞ ꯐꯈꯤꯅꯤ꯫ ꯚꯥꯞ ꯐꯕꯗꯨꯅ ꯐꯠꯇ꯭ꯔꯣ? ꯊꯥꯏꯅꯗꯤ ꯑꯩ ꯉꯥꯏꯔꯤꯅꯦꯅ ꯅꯪ ꯌꯥꯝ ꯇꯧꯈꯤꯗꯥꯏꯅꯦ? ꯍꯣ ꯍꯧꯖꯤꯛꯇꯤꯅꯦ ꯃꯗꯨ ꯃꯌꯥꯝꯗꯣ ꯏꯀꯥꯏꯔꯦ ꯀꯩꯅꯣ ꯈꯪꯗꯦ ꯊꯥꯏꯅꯒꯤ ꯑꯩꯒꯤ ꯄꯛꯇꯕꯤ ꯃꯌꯥꯝꯁꯦ ꯁꯨꯝ ꯄꯨꯊꯣꯛꯂꯒ ꯉꯥꯡꯂꯒ ꯂꯩ꯫ ꯑꯊꯣꯏ ꯍꯥꯏꯌꯨ ꯅꯅꯥꯛꯇ ꯂꯩꯔꯤꯁꯤꯗꯤ ꯀꯧꯗ꯭ꯔꯁꯨ ꯌꯥꯔꯕꯗꯨꯕꯨ꯫ ꯆꯥꯛꯁꯦ ꯈꯔ ꯏꯟꯕꯤꯔꯝꯃꯣ꯫
ꯀꯩꯒꯤ ꯉꯝꯂꯔꯣꯏ ꯑꯩ ꯑꯗꯨꯃ ꯉꯝꯃꯔꯣꯏꯀꯣ ꯀꯩꯒꯤ ꯉꯝꯃꯣꯏꯗꯧꯔꯤꯅꯣ ꯁꯦꯕ ꯏꯂꯣꯕ ꯅꯤꯡꯉꯥꯏ ꯌꯥꯝ ꯇꯧꯏ ꯍꯩꯅꯗꯦ ꯅꯪꯉꯣꯟꯗ ꯅꯤꯡꯉꯥꯏ ꯇꯧꯗ꯭ꯔꯗꯤ ꯀꯅꯥꯗ ꯇꯧ ꯍꯥꯏꯅꯣ ꯍꯣꯏ ꯌꯥꯝ ꯄꯛꯇ꯭ꯔꯦ ꯑꯔꯤꯕꯧ ꯑꯔꯤꯕꯁꯤꯅ ꯍꯦꯟꯅ ꯐꯠꯇ꯭ꯔꯣ ꯐꯩ ꯌꯥꯝ ꯐꯩ ꯏꯀꯥꯏꯕꯒꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯈꯪꯂꯛꯇ꯭ꯔꯤꯕ ꯅꯪꯒꯤ ꯃꯥꯒꯤ ꯎꯟꯁꯥꯗꯣ ꯂꯧꯊꯣꯛꯂꯒ ꯆꯟꯗ꯭ꯔ ꯁꯥꯕꯗ ꯍꯥꯞꯄꯗꯤ ꯐꯅꯤꯕꯣ ꯑꯩꯗꯤ ꯍꯥꯞꯄꯤꯔꯣ ꯍꯥꯏꯔꯤꯅꯤ ꯃꯆꯦꯠ ꯃꯆꯦꯠ ꯐꯛꯂꯒ ꯆꯥꯔꯣꯕ ꯑꯩ ꯆꯠꯂꯒꯦ ꯈꯨꯠꯁꯤ ꯊꯥꯗꯣꯛꯑꯣ ꯑꯗꯨꯒ ꯑꯗꯨꯗꯤ ꯇꯤꯐꯤꯟꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯑꯣ ꯑꯊꯣꯏꯕꯤ ꯃꯃꯤꯠꯇꯨ ꯄꯩꯔꯞ ꯇꯧꯔꯗꯨꯅ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯇꯤꯐꯤꯟꯗꯨ ꯄꯨꯁꯤꯜꯂꯛꯏ ꯀꯣꯛꯂꯦꯟꯁꯨ ꯁꯣꯐꯥꯗꯨꯗ ꯐꯝꯂꯗꯨꯅ ꯅꯣꯛꯃꯤ ꯇꯧꯅ ꯇꯤꯐꯤꯟꯗꯨ ꯍꯥꯡꯂꯗꯨꯅ ꯁ꯭ꯄꯨꯟꯗꯨꯒ ꯂꯣꯏꯅꯅ ꯁꯦ ꯆꯥꯔꯣ ꯗꯗꯥ ꯆꯥꯔꯣ ꯃꯤ ꯇꯜꯂꯦ ꯆꯥꯅꯤꯡꯗ꯭ꯔꯦ ꯅꯪ ꯑꯣꯏꯅ ꯆꯥꯎ ꯍꯩꯃꯥ ꯀꯩꯅꯣ ꯃꯁꯤ ꯅꯨꯄꯥꯁꯤꯕꯣ ꯆꯥꯔꯣ ꯍꯥꯏꯕꯅꯤ ꯆꯥꯅꯤꯡꯗꯦ ꯅꯪꯅ ꯏꯟꯕꯤꯌꯣ ꯑꯗꯨꯗꯤ ꯅꯤꯡꯉꯥꯏꯗꯤꯕ ꯑꯔꯤꯕ ꯍꯥꯏꯁꯤꯅꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯁ꯭ꯄꯨꯟꯗꯨꯅ ꯆꯥꯅꯕꯗꯨ ꯏꯟꯕꯤꯔꯤ ꯀꯣꯛꯂꯦꯟꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯥꯔꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯀꯣꯛꯂꯦꯟꯒꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯆꯦꯟꯊꯔꯛꯄꯗꯨꯗ ꯑꯊꯣꯏꯕꯤ ꯄꯥꯈꯠꯅ ꯇꯤꯐꯤꯟꯗꯣ ꯇꯦꯕꯜꯗ ꯊꯝꯂꯗꯨꯅ ꯗꯗꯥ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯎꯇ꯭ꯔꯕꯣ ꯍꯥꯎꯋꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨꯗꯤ ꯀꯩꯒꯤ ꯀꯞꯂꯤꯅꯣ ꯈꯪꯗꯦ ꯅꯪꯁꯦ ꯁꯨꯝ ꯅꯨꯡꯁꯤꯔꯛꯄ ꯑꯗꯣ ꯑꯊꯣꯏ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯆꯠꯈꯤꯅꯨꯀꯣ ꯆꯠꯂꯨꯏꯌꯦ ꯗꯗꯥ ꯀꯩꯒꯤ ꯑꯩꯅ ꯗꯗꯥꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯇꯣꯏꯅꯣ ꯑꯁꯦꯡꯕꯅꯦ ꯗꯗꯥ ꯑꯩꯕꯨ ꯊꯥꯖꯧ ꯑꯩ ꯗꯗꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯔꯣꯏ ꯑꯩ ꯗꯗꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯀꯨꯛꯂꯦꯟ ꯐꯥꯕ ꯑꯊꯣꯏꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯗꯨꯅ ꯈꯥꯡꯕ ꯉꯝꯗꯅ ꯆꯦꯟꯊꯔꯛꯂꯤ ꯄꯤꯔꯥꯡꯁꯨ ꯋꯥꯈꯜꯗꯅ ꯑꯊꯣꯏ ꯅꯪ ꯗꯗꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯖꯤꯇꯦꯟ ꯑꯃꯗꯤ ꯈꯥꯕ ꯃꯈꯣꯏ ꯄꯨꯟꯅ ꯆꯤꯡꯒꯤ ꯃꯐꯝ ꯑꯃꯗ ꯂꯩꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯈꯨꯟꯖꯥ ꯈꯔꯒ ꯎꯅꯔꯤ ꯁꯔ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯕꯤꯕꯁꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯀꯤꯖꯕꯅꯤ ꯍꯟꯗꯛꯇꯀꯣ ꯄꯣꯄꯤ ꯄꯥꯝꯕꯤ ꯌꯥꯝ ꯌꯥꯟꯊꯠꯄꯤꯕ ꯃꯗꯣ ꯑꯩꯈꯣꯏ ꯂꯩꯔꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯈꯥꯕꯅ ꯑꯃꯨꯛ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛ ꯀꯔꯤꯁꯨ ꯈꯟꯕꯤꯒꯅꯨ ꯃꯌꯥꯝꯅꯗꯤ ꯈꯪꯅꯗꯕ ꯃꯐꯝ ꯑꯃꯗ ꯊꯥꯁꯦ ꯃꯗꯨꯖꯥ ꯏꯆꯥꯅꯨꯄꯥ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯈꯨꯂꯥꯛꯄꯅ ꯈꯪꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯌꯥꯝ ꯀꯤꯖꯕꯅꯤꯅꯦ ꯑꯩꯈꯣꯏꯗꯤ ꯈꯨꯜꯗꯒꯤ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯅꯣꯇꯤꯁ ꯊꯣꯛꯄꯤꯕꯅꯤꯅꯦ ꯈꯨꯟꯖꯥ ꯑꯃꯅ ꯑꯃꯨꯛ ꯑꯗꯨꯃꯛꯄꯨ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯄꯨꯔꯤꯕꯁꯤꯗꯤ ꯃꯈꯣꯏꯗꯤ ꯈꯪꯕꯤꯗꯦꯅꯦ ꯁꯔ ꯈꯥꯕꯅ ꯍꯥꯏꯄ ꯋꯥꯁꯦ ꯑꯩꯗꯤ ꯌꯥꯕꯤꯕꯅꯦ ꯑꯩꯉꯣꯟꯗ ꯃꯔꯨꯁꯨ ꯂꯩꯕꯤꯕꯅꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯅꯥꯎꯅ ꯍꯥꯏꯕ ꯍꯧꯖꯤꯛ ꯊꯥꯕ ꯌꯥꯔꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯥꯁꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯀꯅꯥꯝꯇ ꯈꯪꯗꯕ ꯆꯤꯡꯌꯥꯗꯨꯗ ꯆꯠꯇꯨꯅ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯔꯗꯨꯅ ꯖꯤꯇꯦꯟꯒ ꯈꯥꯕꯒ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯁꯔ ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯕꯥꯔ ꯃꯨꯠꯇ꯭ꯔꯦꯗꯅ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯀꯣꯛꯂꯦꯟ ꯐꯥꯕꯅ ꯈꯪꯂꯛꯂꯕꯗꯤ ꯀꯝꯗꯧꯕ ꯃꯥꯅ ꯈꯪꯂꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯎ ꯄꯤꯔꯦ ꯍꯥꯏꯕꯁꯦ ꯈꯪꯂꯗꯣꯏꯅꯤ ꯃꯁꯤꯒꯤ ꯊꯕꯛꯁꯤ ꯑꯩꯒꯤ ꯅꯨꯄꯤ ꯐꯥꯎꯕ ꯈꯪꯍꯟꯕ ꯅꯠꯇꯦ ꯑꯗꯣ ꯁꯔꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯁꯨꯔꯦꯁꯇꯣ ꯑꯩ ꯈꯔꯗꯤ ꯆꯤꯡꯅꯩ ꯀꯃꯥꯏꯅ ꯀꯔꯤꯒꯤ ꯆꯤꯡꯅꯔꯤꯕ ꯃꯥꯅ ꯇꯧꯔꯛꯄ ꯊꯕꯛꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯒ ꯃꯥꯟꯅꯗꯕ ꯈꯨꯗꯝ ꯈꯔ ꯐꯪꯏ ꯏꯕꯥꯅꯤꯅ ꯃꯣꯔꯦ ꯆꯠꯄꯒꯤ ꯂꯝꯕꯤꯗ ꯑꯃꯗꯤ ꯍꯣꯇꯦꯜꯗ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯨꯝꯕ ꯇꯧꯏ ꯃꯁꯤꯗꯒꯤ ꯑꯩꯅ ꯆꯤꯡꯅꯕꯅꯤ ꯑꯗꯨꯕꯨ ꯃꯥꯁꯦ ꯑꯩꯅ ꯈꯟꯕꯗ ꯀꯣꯛꯂꯦꯟ ꯐꯥꯕꯒꯤ ꯃꯤ ꯃꯥꯜꯂꯤ ꯀꯣꯛꯂꯦꯟ ꯐꯥꯕꯅ ꯑꯩꯈꯣꯏꯒꯤ ꯑꯔꯣꯟꯕꯁꯤꯡ ꯃꯍꯥꯛꯅ ꯊꯨꯅ ꯈꯪꯂꯤꯕꯁꯦ ꯃꯁꯤꯅ ꯑꯣꯏꯔꯝꯕ ꯇꯥꯏ ꯁꯔ ꯑꯩ ꯃꯥꯕꯨ ꯌꯥꯝꯅ ꯆꯤꯡꯅꯩ ꯐꯔꯦ ꯅꯪꯅ ꯆꯤꯡꯅꯔꯕꯅꯤꯅ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯂꯣ ꯑꯁꯨꯝꯅ ꯈꯥꯕꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯁꯨꯔꯁ ꯀꯦꯐꯦ ꯑꯃꯗ ꯆꯪꯈꯤꯕꯗꯨ ꯎꯕꯗ ꯃꯥꯁꯨ ꯇꯨꯅ ꯆꯪꯁꯤꯜꯂꯛꯄꯗ ꯃꯥꯅ ꯎꯔꯤꯕꯗꯨ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯃꯐꯝ ꯑꯗꯨꯗ ꯁꯨꯔꯁꯀ ꯀꯣꯛꯂꯦꯟ ꯐꯥꯕꯒ ꯎꯅꯕꯒꯤ ꯁꯛꯇꯝꯗꯨꯅꯤ ꯁꯨꯔꯁꯅ ꯀꯣꯛꯂꯦꯟ ꯐꯥꯕꯒꯤ ꯃꯐꯝꯗ ꯆꯦ ꯑꯃ ꯄꯤꯔꯤ ꯁꯨꯔꯁ ꯅꯪ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯅꯪ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯔꯤ ꯁꯔ ꯈꯥꯕꯅ ꯑꯩꯁꯦ ꯆꯤꯡꯅꯈ꯭ꯔꯦ ꯔꯦꯅꯨꯁꯨ ꯆꯤꯡꯅꯕ ꯃꯥꯜꯂꯤ ꯑꯩ ꯅꯈꯣꯏ ꯑꯅꯤꯒꯤ ꯐꯣꯟꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯍꯥꯞꯄꯅꯤ ꯃꯗꯨꯅ ꯅꯈꯣꯏ ꯑꯅꯤꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯐꯔꯦ ꯅꯪꯁꯨ ꯍꯜꯂꯨ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯁꯨꯔꯁ ꯊꯣꯛꯈꯤꯕꯗꯨ ꯈꯥꯕ ꯃꯐꯝ ꯑꯃꯗ ꯇꯥꯁꯤꯜꯂꯒ ꯂꯩꯍꯧꯔꯤ ꯃꯥꯅ ꯅꯝꯈꯤꯕ ꯐꯣꯇꯣꯁꯤꯡꯗꯣ ꯖꯤꯇꯦꯟꯗ ꯊꯥꯒꯦ ꯇꯧꯔꯛꯄꯗ ꯃꯅꯤꯡꯗꯒꯤ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯦꯡꯂꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯌꯦꯡꯊꯣꯔꯛꯄꯗ ꯀꯣꯛꯂꯦꯟ ꯐꯥꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯣ ꯀꯅꯥꯗ ꯊꯥꯒꯦ ꯇꯧꯔꯤꯅꯣ ꯈꯥꯕꯁꯨ ꯈꯣꯟ ꯀꯜꯂꯞꯅ ꯀꯣꯛꯂꯦꯟ ꯐꯥꯕ ꯑꯩ ꯅꯛꯅ ꯂꯩꯅꯦ ꯀꯔꯤꯒꯤ ꯑꯗꯨꯛ ꯀꯟꯅ ꯀꯧꯔꯤꯅꯣ ꯅꯪꯒꯤꯁꯦ ꯑꯩꯒ ꯁꯨꯔꯁꯀꯒꯤ ꯚꯤꯗꯤꯑꯣꯗꯣ ꯅꯣꯏꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯖꯤꯇꯦꯟꯗ ꯊꯥꯒꯦ ꯇꯧꯔꯤꯔꯣ ꯀꯣꯛꯂꯦꯟ ꯐꯥꯕ ꯊꯨꯅ ꯈꯥꯕꯒꯤ ꯐꯣꯟꯗꯣ ꯃꯨꯜꯂꯗꯨꯅ ꯍꯣꯏ ꯆꯨꯝꯃꯤ ꯅꯈꯣꯏꯒꯤ ꯑꯔꯣꯟꯕꯁꯤꯡ ꯈꯪꯅꯕ ꯑꯩꯅ ꯁꯨꯔꯁ ꯊꯥꯗꯣꯛꯄꯅꯤ
ꯑꯗꯨꯕꯨ ꯅꯪꯅ ꯖꯤꯇꯦꯟꯗ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥꯁꯤꯡꯗꯣ ꯑꯩꯅ ꯈꯪꯂꯣꯏ꯫ ꯅꯪꯅ ꯖꯤꯇꯦꯟꯒ ꯃꯥꯟꯅꯔꯒ ꯁꯦꯅꯥꯄꯇꯤꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯒ ꯂꯣꯏꯅꯅ ꯄꯣꯄꯤ ꯊꯥꯕꯁꯨ ꯑꯩꯅ ꯍꯥꯟꯅ ꯈꯪꯏ꯫ ꯁꯨꯔꯖꯅ ꯄꯥꯎ ꯍꯥꯏꯔꯛꯇ꯭ꯔꯤꯉꯩꯗꯒꯤ ꯑꯩꯅ ꯍꯥꯟꯅ ꯈꯪꯏ꯫ ꯅꯪꯅ ꯖꯤꯇꯦꯟꯕꯨ ꯃꯔꯥꯜ ꯀꯌꯥ ꯁꯤꯖꯤꯟꯅꯕ ꯇꯧꯔꯤꯕꯁꯤꯡꯗꯣ ꯑꯩꯅ ꯂꯣꯏꯅ ꯈꯪꯏ꯫ ꯖꯤꯇꯦꯟꯒ ꯃꯔꯨꯞ ꯁꯥꯟꯅꯔꯒ ꯅꯪꯅ ꯖꯤꯇꯦꯟꯕꯨ ꯍꯥꯠꯅꯕ ꯇꯧꯔꯤꯕꯁꯤꯡꯗꯣ ꯑꯩꯅ ꯂꯣꯏꯅ ꯈꯪꯏ꯫ ꯑꯩꯒꯤ ꯁꯨꯔꯖ ꯑꯃꯗꯤ ꯔꯦꯅꯨ ꯀꯔꯤꯒꯨꯝꯕ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯕꯗꯤ ꯅꯪꯅ ꯖꯤꯇꯦꯟ ꯍꯥꯠꯅꯕ ꯄ꯭ꯂꯥꯟ ꯁꯤꯜꯂꯤꯕꯗꯣ ꯑꯩꯅ ꯍꯥꯏꯗꯣꯛꯀꯅꯤ꯫ ꯀꯣꯛꯂꯦꯟ ꯐꯥꯕ ꯈꯥꯕꯒꯤ ꯐꯣꯟꯗ ꯌꯥꯎꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯀꯛꯂꯗꯨꯅ ꯐꯣꯟꯗ ꯂꯪꯁꯤꯟꯗꯨꯅ ꯀꯣꯛꯂꯦꯟ ꯐꯥꯕ ꯒꯥꯔꯤ ꯊꯧꯔꯒ ꯆꯠꯈꯤꯕꯗꯣ ꯈꯥꯕ ꯊꯃꯣꯏ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯌꯦꯡꯍꯧꯔꯤ꯫ ꯁꯨꯔꯖꯁꯨ ꯖꯤꯇꯦꯟꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯥꯅ ꯊꯧꯔꯤꯕ ꯒꯥꯔꯤꯗꯣ ꯌꯥꯔꯛꯇꯕꯗꯨꯗ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯁꯦꯝꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯒꯥꯔꯤ ꯑꯗꯨꯗ ꯃꯥꯒꯤ ꯃꯅꯤꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯒꯤ ꯃꯅꯤꯡꯗ ꯅꯣꯡꯃꯩ ꯅꯝꯂꯛꯄ ꯑꯗꯨꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯄꯗ ꯁꯨꯔꯖ ꯉꯛꯅ ꯌꯦꯡꯂꯛꯏ꯫